माइकई मरी लान यादे है मसी मकौबीगनोबा अखोई समूह मखोंगी सरकार ओइबिगनोबा मणिपुर पुनबगी सरकार ओइबियोबा आदा चला चला सिगा बाइगन मै तौनबा नते नहाना अमु कौवे नहाना अमु कौवे घरान पुलब अमु कुंभ मेला कइनो सोदे चाइसु मैम सिरिमदे सोदे चाइसु मैम सिरिमदेबा येनिंगदरेबा कोनि नोइना थादोरेबा तौथोरेबा मैम दो लोइना तौरी मणिपुर की ओइना लेरक्लिबा लोसिनबा नाइद्रबा इरांग मर असिदा हंदक चही 2025 की असेंबली मिफम यौसिलक्पगा लोइनाना लमदम असिगिदमक्ता मियामना खंदुना लेंगाक पाइरिबा लुचिंगबा कया अमा दिल्लीदा मथंग मथंग पाइसिनख्रबा मतुंगदा ngasi asi प्रयागराजदा सिल्लिबा अदुकी मतिक यामना चावबा फेस्टिवल अमा ओइरिबा महाकुंभ मेला असि याउदना लागी ओइबा थबुक थोरम कया अमा पांगथोक्तना हौजिक मणिपुर की अमसुंग नॉर्थ ईस्ट की ओइना लेरिबा स्टेट सिंग असिबु याइफनबगिदमक्ता थौनिबगी ओइबा थबुक थोरम कया अमा पांगथोकपा उरि मतम असिमक्तदा हौजिक मणिपुर की इरांग मनुंग असिदा मतम कुइनेदगी अखोगी मैहौरोंदगी सागोनदुना लाक्लबा इम्फाल ईस्ट की मनुंगदा लैरिबा कोंगबो मरुगी लाइफमलेन असिदा कुकी खुलाई पाइबसिंगी माइकेदगी वीडियो नमदुना नहौनरा सोशल मीडियादा अमुक चाइथोरक्ली मानी हाइरिबा मफम असि मतम खरगी ममांगदसु कुकी खुलाई पाइबसिंगना फोटो नमदुना थागलक्पदा केने बीनी हाइबगी ओइबा वाफम कियामा फोंदोंनखिबा यामना सोशल मीडियादा वायरल ओखिबा मफम अदुनी मेजे हो lại bụng lấy mấy đồ lại bụng chỉ hà lạc chỉ cầm một ai thì thôi tôi nhìn khắp các bạn sậu mấy đồ lại bụng chỉ abu dhou hay abu dhou abu dhou chịu cho hay हौजिक लेरिबा इरांग असिना मरम ओइदुना मैतैसिंगी माइकेइदिगी मैतेकी मरु ओइबा लाइफमलेन कया अमा चटपा ngamdana लेरिंगी फिबम असिदा कोंगबो मरु लाइफमलेन असिदा कुकी खुलाई पाइबसिंगना थिंगबिनबा याउदना मनिंग तमना मसिदा तौनिंगबता तौबगी ममी अदु वीडियो असिदा यामना मयेक जेंगना उबा फंगली मसिनी हौजिक लेरिबा इरांग असिना मरम ओइदुना हेंदोक्तुना चटपा ngamdringi तांजा असिदा मेंसिनबिनबा येंगसिनबिनबा लेत्रबा कोंगबो मरुगी ओइबा लाइफमलेन असिगी ओइरिबा फिबम असि tôi thấy nó những tổ hình gì mà tiếp hành mi khát ra to nó mi khát lòng cho vai ham nó nè cái tao này lắp tao tôm không to mi lọc cái sành sao tại mi al số sao rồi đi vậy bục riêng hoa cần cái mẹ nuôi không mẹ một lẹ mấy ông không cài tôi sẽ phải hỏi hiến chỉ muốn chung à mấy hỏi gì sao nói kia anh nung lăng hoa cái lũ nó ấy tị khóc no buồn bây giờ mình lăng thì cọp lại phải đi chỉ mua chung là một hộp kia mày nghe cái chi ở trong tôi cái này đây mua đấy nhau bùi mua đấy rồi masini hauji osi equina leiriba idamda manipur asida thokliba thokdoksing mathang Manipur की असेंबली की मिफम असी यौसिलक्पगी मतम असी कयामना चानना दिल्ली दा लेवा असी की लुचिंगबा कया अमा तोंगानबा चार्टर फ्लाइट तफाव तोंगदुना चटपगी थौदोक कया अमा लेरी मकोइसिंग अदुगी मनुंगदा हौजी मिनिस्टर की फम पाइरिबा लुचिंगबा अमना चटलुरबा मतुंगदा माकी खोंजेट अदुगी मतंगदा प्रेस ना हंगबो वहांगी पाखुम अमुक येंगबिनसी 학장 나 잉절로니네 하 No comment. No comment.
可以了，可以了。然后说没人等我，来，说没。No comment, Lord. ꯃꯈꯣꯝꯗ ꯊꯣꯡꯗꯣꯛꯑꯝꯕ ꯌꯥꯗ꯭ꯔꯦ ꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯃꯅꯨꯡ ꯑꯁꯤꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯝꯕꯤ ꯀꯛꯄ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯁꯤ ꯃꯈꯣꯏꯅ ꯑꯅꯧꯕ ꯃꯤꯡ ꯄꯪꯊꯣꯟꯗ ꯊꯣꯟꯖꯤꯟꯗꯨꯅ ꯁꯦꯝꯅꯤꯡꯕꯗ ꯁꯦꯝꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯃꯊꯪꯗꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯧꯕꯥꯜꯒꯤ ꯃꯐꯝ ꯑꯃꯈꯛꯇ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯑꯣꯏꯕ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯂꯥꯛꯄꯗ ꯈꯨꯠ ꯊꯣꯛꯅꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯈꯨꯜ ꯉꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯄꯨꯟꯅ ꯆꯠꯄꯤꯅꯔꯝꯕ ꯃꯤꯑꯣꯏ ꯈꯔ ꯐꯥꯖꯤꯟꯈꯤꯕ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯖꯁꯇꯤꯁ ꯐꯪꯍꯜꯂꯨ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯃꯊꯪꯗꯅ ꯍꯟꯗꯛ ꯃꯤꯌꯥꯝꯅ ꯑꯦꯂꯦꯛ ꯇꯧꯗꯨꯅ ꯏꯟꯅꯔ ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯈꯟꯈ꯭ꯔꯕ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯑꯣꯏꯕ ꯊꯦꯡꯛꯁꯒꯤꯚꯤꯡꯒꯤ ꯄꯤꯈꯤꯕ ꯁ꯭ꯄꯤꯆ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯂꯥꯟꯅ ꯎꯍꯟꯗꯨꯅ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯇꯧꯔꯤꯕ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯑꯃꯁꯨꯡ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯜꯂꯝꯕꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯗꯨꯁꯨ ꯄꯦꯟꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯀꯩꯁꯥꯝꯊꯣꯡ ꯑꯄꯨꯟꯕ ꯃꯩꯔꯥꯕꯥꯕꯤ ꯂꯨꯞꯅ ꯀꯣ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯈꯔ ꯅꯪ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯉꯔꯥꯡ ꯇꯥꯡ 5 ꯀꯣ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯕꯤꯃꯣꯜ ꯑꯉꯣꯝꯆꯥꯒꯤ ꯌꯨꯝꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯣꯖꯥꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯊꯝꯈꯤꯕ ꯋꯥꯐꯝꯗꯨꯒꯤ ꯃꯔꯝꯗ ꯃꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯄꯥꯎꯊꯣꯛꯄꯤꯕꯗꯣ ꯇꯧꯕꯤꯒꯅꯨ꯫ ꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯋꯥꯏ ꯑꯈꯨꯝꯁꯨ ꯅꯠꯆꯗꯦ ꯑꯩꯈꯣꯏ ꯆꯨꯝꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥꯒꯤ ꯀꯥꯡꯕꯨꯅ ꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯎꯠꯆꯕꯅꯤ꯫ ꯀꯩꯒꯨꯝꯕꯁꯨ ꯑꯣꯖꯥ ꯑꯩꯈꯣꯏ ꯕꯤꯃꯣꯜꯅ ꯉꯥꯡꯉꯤꯕ ꯋꯥꯐꯝꯗꯨꯗꯤ ꯊꯣꯏꯅ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯕꯅꯤ ꯀꯣ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯒꯤ ꯈꯨꯟꯅꯦꯛꯒꯤ ꯀꯥꯡꯕꯨ ꯈꯔ ꯃꯥꯟꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯟꯅ ꯁꯟꯗꯣꯛꯄꯗꯣ ꯇꯧꯕꯤꯒꯅꯨ꯫ ꯃꯐꯝ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣ ꯃꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯝ ꯂꯣꯏ ꯌꯥꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅꯕ ꯌꯥꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯐꯝ ꯈꯔꯒꯤꯗꯃꯛꯇꯁꯨ ꯌꯨꯝꯗ ꯊꯣꯝꯖꯤꯟꯕ ꯑꯣꯖꯥ ꯃꯁꯥꯗꯨꯅ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄ ꯏꯔꯥꯡꯗꯨꯅ ꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗꯁꯨ ꯀꯩꯅꯣꯝꯃꯗꯤ ꯊꯣꯛꯍꯟꯗ꯭ꯔꯥ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝꯅ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯃꯔꯝ ꯆꯥꯗꯕ ꯑꯃꯁꯨꯡ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯃꯩꯔꯥ ꯑꯩꯈꯣꯏꯅ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯃꯩꯔꯥꯕꯥꯏꯕꯤ ꯑꯣꯏꯅ ꯍꯥꯏꯔꯅꯤ꯫ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁꯁꯤꯡ ꯑꯃꯁꯨꯡ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯦꯜꯂꯤ ꯑꯃꯁꯨꯡ ꯌꯨꯄꯤ ꯄ꯭ꯔꯌꯥꯒꯔꯥꯖ ꯆꯠꯇꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯥꯎꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ꯫ ꯃꯦ 3ꯗꯒꯤ 2023 ꯃꯦ 3ꯗꯒꯤ ꯍꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯆꯨꯋꯦꯁꯟꯁꯦ ꯉꯁꯤꯐꯥꯎꯗ ꯊꯥ 12 ꯍꯦꯜꯂꯐꯥꯎꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯛꯇꯕ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯛꯇꯦ ꯍꯥꯏꯗꯅꯁꯨ ꯉꯁꯤꯐꯥꯎ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯦ ꯑꯃꯒ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯈꯪꯅꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯩꯈꯣꯏ ꯇꯥꯡ 10ꯗꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 10ꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯧꯔꯒ 24ꯗ ꯂꯣꯏꯕ ꯅꯨꯃꯤꯠ 12ꯅꯤꯒꯤ ꯃꯣꯏ ꯐꯝꯕ ꯍꯥꯏꯕ ꯃꯤꯐꯝ ꯑꯃ ꯂꯩꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯃꯌꯥꯝꯁꯤꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯇꯧꯖꯔꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯗ ꯂꯩꯔꯤꯕ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯔꯣ ꯔꯨꯂꯤꯡ ꯑꯣꯏꯔꯣ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯍꯥꯏꯕꯗꯤ ꯁ꯭ꯄꯤꯀꯔꯅ ꯂꯧꯒꯗꯕ
ꯉꯁꯤꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯃꯉꯥꯅꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯅ ꯇꯧꯅꯔꯤꯕ ꯄꯣꯠ ꯁꯔꯀꯥꯔꯗ ꯐꯝꯕ ꯃꯁꯦꯟꯗ ꯇꯧꯅꯔꯕ ꯄꯣꯠ ꯑꯣꯄꯣꯖꯤꯁꯟꯗ ꯇꯧꯕ ꯄꯣꯠ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯏꯒꯤꯕꯨꯗꯤ ꯍꯣꯏ ꯄꯣꯂꯤꯇꯤꯛꯁꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯑꯣꯏꯕꯗꯗꯤ ꯇꯁꯦꯡꯅ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯐꯤꯕꯝꯁꯤꯗꯗꯤ ꯎꯍꯟꯅꯤꯡꯗ꯭ꯔꯦ ꯃꯣꯏꯒꯤ ꯑꯃꯒ ꯇꯧꯅꯕꯁꯦ ꯆꯨꯝꯃꯤ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯃ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯗꯤ ꯑꯟꯁꯔ ꯑꯃ ꯄꯤꯕꯁꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯅꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯅꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯩ ꯆꯥꯛꯏꯕ ꯃꯥꯏꯀꯩ ꯃꯔꯤ ꯆꯠ ꯌꯥꯗꯦꯕ ꯍꯧꯖꯤꯛ ꯂꯥꯟ ꯂꯣꯏꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯂꯩꯕꯤꯔꯤꯕ ꯐꯝꯃꯤꯕ ꯑꯆꯧꯕ ꯐꯝꯃꯤꯕ ꯃꯌꯥꯝꯁꯤꯅꯗꯤ ꯍꯧꯖꯤꯛ ꯁꯥꯟꯇꯤ ꯈꯔ ꯂꯩꯔꯦ ꯄꯤꯁ ꯂꯩꯔꯦ ꯍꯥꯏꯕ ꯄꯤꯁ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯄꯤꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯅꯨꯡꯇꯤꯒꯤ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯆꯗꯅ ꯁꯪꯉꯤꯕ ꯏꯃꯥ ꯏꯕꯦꯜ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯥꯒꯤ ꯃꯌꯨꯝ ꯃꯀꯩꯗ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯃꯔꯤ ꯆꯠꯄ ꯌꯥꯗ꯭ꯔꯤꯕ ꯄꯣꯠꯁꯦ ꯇꯁꯦꯡꯅ ꯍꯥꯟꯅꯒꯤ ꯂꯝꯕꯤꯗꯧꯅ ꯆꯠꯍꯟꯕ ꯑꯗꯨꯒꯤ ꯃꯇꯝꯗꯅꯦꯕ ꯄꯤꯁ ꯂꯩꯕ ꯍꯥꯏꯅ ꯍꯥꯏꯅꯒꯗꯕꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯃꯌꯥꯝꯒꯤ ꯈꯨꯜꯂꯥꯎ ꯑꯣꯏꯅ ꯂꯥꯛꯏꯕ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗ ꯅꯨꯃꯤꯠ 12ꯅꯤꯒꯤ ꯃꯣꯏꯒꯤ ꯐꯝꯒꯗꯕ ꯃꯤꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯣꯏꯅ ꯈꯟꯅꯕꯤꯔꯒ ꯅꯨꯃꯤꯠ 2 ꯅꯠꯇ꯭ꯔꯒ 3 ꯑꯣꯏꯔꯁꯨ ꯃꯁꯤꯗ ꯐꯣꯀꯁ ꯄꯤꯕ ꯍꯣꯏ ꯕꯖꯦꯠꯀꯤ ꯇꯧꯗꯕ ꯌꯥꯗꯦ ꯑꯇꯩ ꯃꯌꯥꯝꯗꯨꯁꯨ ꯐꯝꯗꯕ ꯌꯥꯗꯦ ꯇꯧꯕꯇꯕꯨ ꯃꯁꯤꯅ ꯃꯦꯟ ꯑꯣꯏꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯕꯤꯔꯒ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 4ꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯗꯤꯁꯀꯁꯟꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯀꯣꯔ ꯏꯁꯨ ꯑꯗꯨ ꯑꯗꯥꯅ ꯄꯣꯠ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯤꯕ ꯁꯔꯀꯥꯔꯁꯤꯅ ꯍꯥꯏꯕ ꯉꯝꯗꯕ ꯁꯦꯟꯇꯔꯅ ꯊꯣꯛꯄ ꯑꯃ ꯍꯥꯏꯕ ꯁ꯭ꯇꯦꯠꯅ ꯊꯣꯛꯄ ꯑꯃ ꯍꯥꯏꯕ ꯁꯤ ꯄ꯭ꯔꯖꯥꯗ ꯑꯩꯈꯣꯏꯗ ꯌꯥꯝ ꯄꯦꯟꯗꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯣꯏꯔꯤꯕ ꯀꯣꯔ ꯏꯁꯨꯁꯦ ꯁꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯔꯣ ꯔꯨꯂꯤꯡ ꯑꯣꯏꯔꯣ ꯃꯈꯣꯏꯅ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯒ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯂꯧꯔꯒ ꯑꯗꯨꯒ ꯁꯦꯟꯇꯔꯗ ꯔꯤꯄꯣꯔꯠꯇꯨ ꯄꯤꯕꯤꯌꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯇꯔꯅ ꯃꯊꯧ ꯇꯧꯔꯛꯄ ꯇꯧꯔꯛꯇꯕ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯥꯟꯅꯔꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯆꯞ ꯆꯥꯅ ꯂꯧꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯁꯦꯟꯇꯔꯅ ꯉꯥꯡꯊꯣꯔꯛꯏꯕ ꯄꯣꯠꯇꯨꯅ ꯈꯪꯕ ꯉꯝꯃꯦꯕ ꯖꯤꯔꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯗꯤꯄꯦꯟ ꯇꯧꯍꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯦꯟꯇꯔ ꯉꯥꯡꯉꯒꯁꯨ ꯁꯦꯟꯇꯔꯗ ꯐꯅ ꯍꯥꯏꯔꯒꯁꯨ ꯁ꯭ꯇꯦꯠꯀꯤ ꯁꯔꯀꯥꯔ ꯑꯃ ꯂꯩꯕꯅꯤꯅ ꯉꯁꯤꯃꯛꯇ ꯌꯦꯡꯉꯣ ꯀꯧꯔꯤꯕ ꯃꯤꯌꯥꯝꯁꯦ ꯌꯦꯡꯉꯣ ꯅꯍꯥꯟꯃꯛꯇꯗ ꯑꯃ ꯆꯣꯏꯅ ꯑꯃ ꯀꯧꯔꯦ ꯑꯃꯃꯨꯛ ꯀꯧꯔꯦ ꯀꯧꯔꯤꯕ ꯄꯣꯠꯇꯨꯁꯨ ꯃꯣꯏꯒꯤ ꯄꯥꯜꯂꯤꯕ ꯔꯨꯂꯤꯡꯗ ꯐꯝꯃꯤꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦꯕ ꯄꯨꯂꯞ ꯀꯧꯕꯤꯔꯒ ꯄꯨꯂꯞ ꯗꯤꯁꯥꯏꯠ ꯇꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯁꯥꯟꯅꯕꯤꯕ ꯌꯥꯗꯕ꯭ꯔꯥꯕ ꯅꯠꯇꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤ ꯑꯃꯃꯨꯛ ꯄꯦꯠ ꯑꯃꯨꯛ ꯀꯧꯅꯤ ꯉꯥꯏꯍꯥꯛ ꯑꯃꯃꯨꯛ ꯀꯧꯅꯤ ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯄꯥꯈꯠꯆꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯑꯩꯈꯣꯏꯅꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯂꯥꯛꯑꯒ ꯑꯄꯨꯟꯕꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯖꯔꯅꯤꯀꯣ ꯍꯥꯏꯗꯅ ꯈꯜꯗꯅ ꯂꯩꯔꯨꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯏꯃꯥꯒꯤ ꯃꯩꯔꯥꯅ ꯏꯃꯥ ꯃꯌꯥꯝꯗ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯤ ꯇꯧꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯥꯡꯉꯦ ꯍꯥꯏꯗꯅꯁꯨ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯁꯛꯇꯤ ꯄꯥꯏꯔꯕ ꯈꯨꯗꯤꯡꯃꯛꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯕꯨ ꯚꯣꯏꯁꯁꯦ ꯅꯣꯏꯅ ꯅꯦꯝꯊꯅꯕꯗꯤ ꯍꯣꯠꯅꯩꯕ ꯅꯦꯝꯊꯒꯦꯅ ꯑꯩꯈꯣꯏꯁꯨ ꯂꯩꯔꯨꯕꯅꯦꯕ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦ ꯀꯩꯗꯧꯔꯨ ꯅꯣꯏꯅ ꯁꯦꯝꯖꯔꯛꯑꯅꯤ ꯇꯧꯖꯔꯛꯑꯅꯤꯅ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯗꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗꯅ ꯉꯁꯤ ꯈꯣꯜꯂꯥꯎ ꯑꯃ ꯊꯥꯡꯒꯠꯂꯦꯕ ꯊꯥꯡꯒꯠꯂꯛꯀꯅꯦꯕ ꯈꯣꯜꯂꯥꯎꯗꯤ ꯅꯣꯏꯅ ꯎꯠꯂꯛꯏꯕ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯈꯣꯜꯂꯥꯎꯗꯤ ꯂꯥꯛꯀꯅꯦꯕ ꯂꯥꯛꯇꯕꯁꯨ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯤꯁꯨ ꯑꯆꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯄꯣꯠ ꯍꯧꯖꯤꯛꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯇꯔꯥꯁꯤꯅ ꯇꯧꯔꯛꯏꯕ ꯄꯣꯠ ꯖꯟꯇꯔ ꯃꯟꯇꯔꯗ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯠꯀꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯗꯤꯃꯥꯟꯒꯤ ꯃꯣꯏꯗꯤ ꯙꯔꯅꯥ ꯐꯝꯕ ꯉꯝꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗ ꯉꯁꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯃꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯇꯧꯗ ꯂꯩꯌꯦꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯇꯧꯍꯟꯅꯕ ꯈꯟꯅꯕꯤꯌꯨ ꯅꯩꯅꯕꯤꯌꯨ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯇꯝꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯊꯝꯕꯤꯌꯨ ꯍꯥꯏꯕ ꯄꯣꯠꯁꯦ ꯉꯁꯤ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯁꯥꯏꯠꯇꯒꯤ ꯏꯃꯥ ꯃꯌꯥꯝ ꯄꯨꯜꯂꯒ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔꯁꯨ ꯉꯁꯥꯏꯒꯤ ꯅꯊꯧꯅꯥꯗꯣ ꯆꯞ ꯆꯥꯅ ꯐꯨꯗꯣꯛꯄꯤꯕ ꯃꯇꯝ ꯌꯧꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯆꯠꯂꯒ ꯁꯤꯒ ꯄꯥꯏꯒ ꯅꯣꯏ ꯇꯧꯅꯕ ꯅꯠꯇꯦ ꯅꯍꯥꯟ ꯑꯃꯃꯨꯛ ꯀꯧꯏ ꯅꯍꯥꯟ ꯑꯃꯃꯨꯛ ꯀꯧꯏ ꯉꯔꯥꯡꯅ ꯄꯨꯂꯞ ꯑꯃꯨꯛ ꯀꯨꯝꯚ ꯃꯦꯂꯥꯌꯦ ꯀꯨꯝꯚ ꯃꯦꯂꯥ ꯀꯩꯅꯣ ꯁꯣꯝꯗ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯁꯤꯔꯤꯝꯅꯦ ꯁꯣꯝꯗ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯁꯤꯔꯤꯝꯅꯦꯕ ꯌꯦꯡꯅꯤꯡꯗ꯭ꯔꯦꯕ ꯑꯩꯈꯣꯏꯗꯤ ꯅꯣꯏꯅ ꯊꯥꯗꯣꯔꯛꯏꯕ ꯇꯧꯊꯣꯔꯛꯏꯕ ꯃꯌꯥꯝꯗꯣ ꯅꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯀꯔꯤꯅꯣꯕ ꯁꯣꯝꯗ ꯀꯔꯤꯅꯣ ꯑꯣꯏꯔꯤ ꯁꯤꯆꯨꯋꯦꯁꯟ ꯃꯅꯤꯄꯨꯔ ꯁꯤꯆꯨꯋꯦꯁꯟ ꯀꯔꯤꯅꯣ ꯈꯪꯗꯕ꯭ꯔꯥꯕ ꯅꯣꯏ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯗꯣꯔꯦ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯆꯦꯟꯗꯅ ꯀꯔꯤꯅꯣꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯔꯣꯝ ꯁꯦꯟꯇꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯆꯧꯕꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇ ꯆꯞ ꯆꯥꯅ ꯃꯣꯏꯒꯤ ꯌꯥꯊꯪ ꯉꯥꯛꯑꯒ ꯂꯩꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯦꯠꯇ ꯑꯩꯈꯣꯏꯅ ꯁꯦꯟꯇꯔꯗ ꯋꯥ ꯉꯥꯡꯉꯁꯨ ꯁꯨꯡꯇꯥ ꯇꯥꯔꯣꯏꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯐꯝꯃꯤꯕ ꯃꯤꯌꯥꯝꯁꯤꯅꯅꯦ ꯍꯥꯊꯤ ꯇꯥ ꯂꯩꯔꯤꯕ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯆꯨꯋꯦꯁꯟ ꯄꯨꯔꯛꯄ ꯉꯝꯗꯣꯏꯅꯣꯕ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯑꯩꯈꯣꯏꯒꯤ 34-35ꯁꯤꯗ ꯑꯃꯈꯛꯅ ꯌꯦꯡꯅꯕ ꯑꯣꯏꯔꯒꯁꯨ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯄꯥꯝꯃꯤꯟꯅꯕ ꯄꯨꯝꯅꯃꯛꯁꯤꯅꯁꯨ ꯍꯥꯏꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯐꯝꯕ ꯃꯇꯝꯗ ꯄꯨꯟꯅ ꯍꯥꯏꯃꯤꯟꯅꯕ ꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯈꯔ ꯑꯝꯇ ꯇꯧꯃꯤꯟꯅꯁꯤ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯂꯩ ꯑꯆꯧꯕ CSO ꯃꯌꯥꯝ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯝꯇꯪ ꯂꯧꯃꯤꯟꯅꯁꯦꯕ ꯁꯤꯅꯦꯕ ꯌꯥꯝ ꯃꯦꯟ ꯄꯣꯏꯟꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯗꯥꯡꯁꯦ ꯍꯟꯗꯛꯇꯤ ꯃꯣꯏ ꯆꯞ ꯆꯥꯅ ꯂꯧꯍꯧꯅꯕ ꯐꯤꯔꯦꯞ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯊꯥꯡꯖꯟꯃꯤꯟꯅꯧꯁꯤ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯇꯧꯕꯤꯔꯤꯕꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯃꯨꯛꯇꯪꯗꯤ ꯂꯦ ꯇꯥꯕ ꯄꯨꯟꯁꯤ ꯍꯣꯏ MP 2ꯒꯤꯗꯤ ꯃꯣꯏ ꯃꯊꯧ ꯇꯧꯔꯦ ꯃꯣꯏꯒꯤ ꯄꯣꯠꯇꯨꯗ ꯇꯁꯦꯡꯅ
ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯇꯁꯦꯡꯅ ꯑꯅꯤꯗꯨꯅ ꯃꯔꯣꯟ ꯈꯔ ꯉꯥꯡꯕꯤꯕꯗꯣ ꯑꯩꯈꯣꯏ ꯄꯦꯜꯂꯦꯕ ꯃꯔꯝꯗꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯂꯥꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯄꯥꯟꯈꯤꯕ ꯑꯦꯝꯄꯤꯗꯨꯅꯗꯤ ꯃꯟꯗꯤꯔ ꯋꯥꯏꯁꯤꯗ ꯂꯩꯌꯦꯕ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯇ ꯐꯣꯡꯗꯣꯛꯇꯦꯕ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯃꯩ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯁꯤꯗꯕꯨ ꯍꯥꯏꯗꯦꯕ ꯑꯗꯨꯕꯨ ꯍꯟꯗꯛ ꯀꯥꯈꯤꯕ ꯑꯍꯨꯝ ꯀꯥꯈꯤꯕꯗ ꯑꯅꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯗꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯌꯥꯝ ꯊꯥꯒꯠꯆꯩ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯅ ꯁꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯝꯒꯗꯕ ꯃꯣꯏ 10ꯗꯨꯒꯤꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯈꯪꯗꯦ ꯑꯣꯄꯣꯖꯤꯁꯟꯗ ꯐꯝꯕ ꯐꯝꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯍꯦꯟꯅ ꯈꯪꯉꯦ ꯑꯗꯨꯅ ꯐꯝꯃꯤꯕ ꯄꯨꯝꯅꯃꯛꯁꯤꯅ ꯃꯅꯤꯄꯨꯔꯒꯤ सिचुएशनसे अमुक्तंग चप मानना लेमिनरगा हाइरिबा तौरिबसे कोर इशू न नोय डिस्कशन दा कइदा अदुदगी नोयगी प्लेटफॉर्म दा लाउना लेबदो नोय बसे लाउना बनतबा अदुदगी डिसाइड तौरगा कोर इशू से मणिपुर की कोर इशू से सीनी हैबदो चप चाब स्टेन नम लौरगा सेंटर दा तौबियु अदुगा नोयगी व्हाइट पेपर म पुथोकपिरगा मदुगी पुनमक्तो सेंटर दा तमिनो हैबो पोतुनी या वारे हैरगा सुनोयनदी सावरकनी ngasi अखोय येंगबदे याम नुगाइतरे अखोयगी थेंग मफम दा चलगा ngangnariba tawnariba mayamdo अखोय तसेंगना प्रजा अमु ओइना ताबदा नुगाइतरे खोय चाखो थौरांगी तौबो याम फै इनोसिएशन तौबो याम फै अदुदगी लोइबा फै फते हाबनते अदुबु अखोय मैकै मरी चटपे यादे फामिबा मंत्री मंडोल अखोयगी पुलिस म्याम ngaga security ngaga फामिबदो मैकै मरी लानबा यादे हाबसे मसी मकाउ बिगनोबा अखोयगी समूह मखोंगी सरकार ओइबिगनोबा मणिपुर पुनबगी सरकार ओइबियोबा opposition सुगाइने मणिपुर पुनबगी ओइबियोबा स्वाइ मतेकता लैबिगनोबा अपुनबगी थबक तौबियोबा अदुना हदकी रिक्वेस्ट नि हदकसु खुद पारे खुद लोनरगा हाइजेरिबसनी अखोयना ngasi angobo sere laibसे कराइदा कनि चलुरगा लाखनो हाबसे प्रजा मियामना लोय खगबनी फामिबा सरकार फामिबा नोइना खरा खंबिरो अदुना सुगुबा याम लैरी अंगोबो फी सेलगा लैबा याम लैरी हुजि तसेंगना हाबदा लुखाबिनी खंदबा मपुरोइनि खलैनि खंदबा इमानबी मसाबो पोंदा लैरी माइगी नुपादो मांगिबदगी ngasi बो फीबा खंददना मासि अयोंदा हंगैने सुजाता ऐसे लुखाबिनी हाइदुरा नत्रगा ऐसे कई हाइदुनो खंदरे हाबा मीबो लैरिबने अदुना अखोयदा अदुम थेंगनरुबा मयामदुना पेंदबना कमल बाबू ngasi kai do ngami kana gumbim ta kenon tawdre hairo ga court ki da tum chana khare mi ne ba mangi do ke manung da gi ne ba center ki plan se khoina khangi praja na khangi si so na khangi center state ta hai se ba state se chap chaba fire ba ma lohon se ha ba poto madu haije ge haidana ngasi gi imai gi mera gi koi imam yam na pullaga si press media se tawjabani masida sawi ba tawbidana dhap dharang ki thabak se to si dhap dharang du di ko मधु याम फतब थबकनी मियोंदा कछु नतबदा अने सेचेरी जब नोइना ब्लैकमेल हरासमेंट पीबदो मधु तौगनु पोपेगंदा तो बिगनु वसी बौता इमागी मैराना अखोइदा मोब सागतबा इहौ तौबा अदुम अमता यावदे अखोइदी यामना तमदे इने सिचुएशन सिगी मतादा कंट्रोल तौनबा हाइदन होनरगा लापा ngатani अदुना मसी हाय हाइदन nga होरेन कै दो कदम खंबा ngamde मधु पुना मक्तो तो बिगनु मधु याम फतब पोनी मधु गुम खचंबिगनु अखोइना ngasi हाइबा पोसिदा लालगना लाले वरि सनसी हाइबियोबा नतदना धबधरांगी थबकसे मसी खरा तोकमिनसी शांति ओइना हिंगमिनसी माइकै मरी चटप याद्री रिलीफ कैम्प दा इमाइ बेन बया मम लेदी ना हन मता सु अहलम सोसाइटी तब के तौरी दुनी माइगी मियाम दुर कलौबगी मा फबवादनी अदुना मरम ओइरगा असेंबली फजना फॉलो तौबियु स्पीकर ngasi hujik su request तौरिसिनी नसागी पावर फुदोक बिरगा अचुंबा फिरे लेपियो हाइदना ngasi su media gi through da अखोइ नोन दा रिक्वेस्ट तौजरिसिनी